State asida tholi ba irang asi Yenglingeida loisalamba yabani adubu BJP na lengak pahitabadagi New Delhi gi Yaka Yenglingeida Ngasidi Manipur sahi ani hena Kang-Khong Chaihanduna Thamle haina Sugnu Assembly constituency ge MLA Kang-Khong Ranjit Amaral Sikrai Wafam asi Imphal West District Block Congress Committee na sinduna paring naina satarakpa nationwide signature campaign on self constitution and self democracy voter gadi sorki thoramda mana phondu kibani Konthongjam Lairimbi Lekaida Leiba Konthongjam Assembly constituency ge hanagi MLA Laikhidraba Konthongjam Sarat ki Masanupi Kumari K Sonia gi yumda pangthokpa thoramaduda MLA Kang-Khong Ranjit Makhatana hai India ge constitution apiri bamyam gi haksing BJP gi lenga kasina khongong narakpa gi mayokta campaign asi India pumada sathabani state asida BJP na majority leina lenga semjage haiduna New Delhi da hanjin chatuna makhong kolibasi yamna ikai ningai ni democracy gi wahanthok khangdaba BJP gi damak ikai daba ngamde New Delhi da toina salaga khongkon bagi hainabi asina maram origa lamdam asigi miyambu New Delhi da leriba BJP gi makok thongba singna usilam moi hainingai leite Manipur da tholiba irang asing Yenglingeida loisalamba yabani adubu BJP na lengak pahitaba amadi New Delhi gi Yaka Yenglingeida Ngasidi sahi ani hena Manipur Kang-Khong Chaihanduna Thamle haina su MLA Kang-Khong Ranjit Makhatana phongdokhi Congress ni koi mama khapne hoga lemhong ni yang thai mama se pulak sarkar ni side le kapne atai apro party na alliance ko su support ko su BJP khatna kum sarkar se pe awa absolute majority ko rawa sigumba BJP se majority leina tam su sarkar pai ma majority leina Moi pulucing kemudian wajib adum Amit Sahara, adum Narendra Modi ka majority pira majority phama moi na majority leina sarkar samjage hai ro chowon pai bachani usko Manipur praja ko bachate hai ro praja se